Malem ki tongan leibak sing da lan lakpa matamda Nupi Angang sing mapham chaba da Theidoktuna Thamnarabasu state asidadi Meira Paibi sing Mang thaduna Lan Thengnari makhoigi thouna asidi shingthabagi loiba nairoi haina retired district and sesison Judge Aribam Noutuneshwari na phongdorakli. High School Police State leibak Manipur Dramatic Union ki holda Observation Committee Anti-Repression Day na sinduna pangthokpa Anti-Repression Day ki thoramda wafam asi phongdokladuna mahakna hai. Armed Forces Special Power Eknalamdam masida milot mine kya satharakpa Nupi Angang khaidana otpa naiba kaya tarokpa asina khangba ngamtaktabagi ima kayana ek asigi mayokta akanba khongjang sangsinba horakhe kumjali sing ani ga marida thangjam manorama Indian Army na tamchina ot naiduna Nupi oibigi ikai khunaba mangkhnaba matong tamchina hat ke baki thoktok adugi matungda ima sing na matam adugi July 15 da Kanglagi Western Gate mapada fi thongdana chatakiba protest adu singba amade ima sing adugi ikai khunabagi thoram pangthokpa ase yamna maru oiba amane numit adudagi Manipurgi ima singna anauba mikap ama thokanke ngasi phawbuda Manipurgi luraba tanfom kayada ima Meira Paibi kayana achauba thodang kaya lauduna lakhe ngasigi horakliba mirol asina ima sing asiba matam pumbada ikai khumnagadabane अखोइने इथक्सिंग थोंबसिंगबु व्यवहार तौबा अदुगा मफम खुदिंगमक्ता अखोइने डिसिप्लिन मिओइबबु इकाइ खुमनाबा ह्यूमन बीइंग अमगी वेल बीइंग अमा ओइबगी रेस्पेक्ट तो मिओइबा अमना मिओइबदा अमदा थंबा व्यवहार अखोइसु भारत लैबसे भारत की रेस्पॉन्सिबल सीनियर सिटीजन ओइना लैबा मतमदा संविधान की ओइबा मिओइबगी पुंसी कनबा लंथुंग कनबसे मदुगी इंडियन कॉन्स्टिट्यूशन की परव्यूदा अखोइबुसु मनिंग मखा तमने हिंगनबियो लान से अतै लमदा लान तौबदी नुपी अंगांग से लोइना थैदोकनै नत्रा अदुबो अखोइ मणिपुरददी इमा मैरा पाइबी सिंगसिना जोंझन ममांग थारेरगा अखोइ लोइना लान चंगी अदुना इमा मैरा पाइबी मणिपुरगी सिदी मसिगी थौना सिदी अखोइना सिंगथाबदा लोइबो ngममरोय अदुना अखोइना मसिदैसिदा अखोइना होगलइबा अखोइ नहारोन सिंगना अखोइ इमा सिंगसिबु युंगी इमा मगने खनबा इसे इचनने खलेरगा यामने व्यवहार लोइरेगा तौरगदी अखोइगी मोरल से अदुकी मतिक वांगनी हाइबो वफमसे थमजगे।